Iduningthaugi postagi lakocharakke uyokching sabal posta kuki volunteer Nupa Nupigi wathok BSF ka muknakhiba matung uyokching sabal posta kuki Nupa Nupi pulap khun ngakpa yauringaida ahing nungthil animakta Nupa Nupi leiminai kuki Nupa volunteer singa nupi singa chingi mongsongda toina Nupa Nupi natabali chatpadagi mafam maduda posting tauminaba CRPF na kuki leader kharada report tawrakpadagi haujikti posting mafamda kuki Nupa Nupi masing yamna hanthana duty tawre natabali chatpada yaruba cycle dagi kuki laisabi amadi mayam changdana fahore victim moihore ataidi chenakre yamna ngaklibadi natabali chatpa Nupa Nupi sing adu paisa piraga tawbasu nate boyfriend girlfriend su amata nate yamna close oina khangnabasu amata nate chumna sum duty tawminabada yu thakminaba jagoi saminaba loiraga pair mongsongda changnaraga tawkhiba ngaktani Marda Manipur gi lalauba singa kuki singa nomai kamna bagi thaudo makha chathari NACNIM na kuki sing tamuda takhaikre asi ana kaya yaukre Myanmar da lairiba military junta gi mayakta phone lan horiba kuki khulai paiba singna laibak tu da lairiba Manipur gi lalauba singi mathakta khut tharakpadagi handuna kapada kuki khulai paiba kaya paktakna na sibaga loinana aswapan kaya nang kibata natana makhoina pairamba khusu khulai kaya lakhoi khraba matungda ngasi ayuk amu hanna Myanmar da base tawba kuki khulai paiba PDF na tamu tamna changsilakpada NACNIM gi cadre singna takthokre thaudo da kuki khulai paiba sing gi marakta sopan asi ana kaya nangbada natana kuki khulai paiba PDF ki kangbu sing khawai khangdana chenakre hairi press na phangba pau gi source amana hai ngarang nongalamdai pung 3 lom taba matamda NAB amadi KNF ki maikaidagi external force singa manaraga Manipur gi lalolup singi mathakta attack tawrakpada madubu ngakthoknanaba amadi khut hanbada kuki khulai paiba mioi 15 gi mathakta asi ana yawbuga loinana asopan kaya nangkhrabani makhoina pairamba sophisticated weapon kaya amasu recover tawkhrabani madugi matung ase ayu amu hana kuki khulai paiba PDF amadi external force singa manaraga tamu tamna changsilakpada NACNIM gi force singna ngakthoknaba honaki maduda kuki khulai paiba sing masing khangdana sibaga loinana asopan kaya nangki athengbada kuki khulai paiba sing adu maning handokhibaga loinana external force sing su handokhi khwaidagi laibak thibade external force singna drone bomb sizinaduna Manipur lalauba singi mathakta attack tawrakhibaduni hairi